ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ ꯀꯨꯟꯒꯅꯤꯊꯣꯏ ꯁꯨꯕ ꯗ ꯒ꯭ꯔꯦꯠ ꯖꯨꯟ ꯑꯞꯔꯥꯏꯖꯤꯡ ꯌꯨꯅꯤꯇꯤ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ Prime Minister की मन की बात मणिपुर की वाफम अमता पलक्तबगी कक्चिंगदा खोइशाउनरबा मियामना रेडियो सेट कया मई थाख्रे UKLF की वाफम अरानबा वाफम ने हाइरगदी BJP ना करिगी एक्शन लौखत्रिबनो हाइना कांग्रेस पार्टी ना फोंदोख्रे India da lairiba Myanmar macha refugees singna tongan ba chatna kanglon da ngakna ba Myanmar lengakna khangalakre Naron da purakpa fi amadi kwa mana tongan ba mafam singda mai thaduna manghankre tongan ba district singda walkie talkie sizinabada athingba thamkhre amadi Imphal West amasung Imphal East ta hayeng numidang wairang pung 5 fawba curfew komthogle Miam Bukram Jari, ELITETV Manipuri Pau meeting Tabi Basingbu, Wangkhem Chanura na Taram Nok Jari. Hauzik Mapung Pau Miam the Sandok na Pizari. Kunganitoy Suba the Great June Uprising and Unity Day gi Thauram ngasi ke Krupata Pangthokre. Amuko amadi UCM gi Apunba Observation Committee na sinduna pangthokiba thauram aduda ayuk angan badagi hauraga tongan ba furup kaya gi miyoi singna ke Krupata lairiba athobi singi yata famda laishu katuna ikai khumnaba utkhi. Masida shunatana tongan ba dharmagi oiba laison tinson gi thauramsu pangthokhi hauzik oriba Manipur gi fibam asina maram oiraga handaki oina yamna chauna pangthokpadi oikhide ngasidagi chahi kunganithoi gi mamangda NSCN IM amadi India government anigi marakta ceasefire gi sign taunabada without territorial limit haiba wafam yarakpadagi haunaruba naidana miyam gi ihauda miyoi 19 gi punsi pikhamnakibani ngasi pangthokiba thauram asigi matangda amadi kuki militant singna chatharakpa thawongda Varat Lengakna Tumina Laibabu Observation Committee ke Chairman PH Nando Luwangna Penda Wafam Kaya Thamki. Communion riot Thokpai Basi, Mapum Gada Toy, and Hani Sunito, Adubu, Matang Matam Zana, Namdagi by England giving Actaneva. Adubu Gomen of Indiana, Karikidamaka Hoji Power Manipura Sumba Satiba Irang Tolibano. The Amana Manipura Gomel of Indiana Tolo Piriba. Suspension of operation Daliba Sugi gather singers, Makoy preview Makada, Makoy Ming Makada Labani, Makoina stipend to Piga Labaneba, Maduna Makoy Amadi, Myanmar on the Sangaiba, Cookie militant sings, Machine Twiba Togo Kimachimadi died, the Kudimak, Gomel of Indiana Pugadame. Karigidamagda Sudaliba, Cookie militants in a toll besi, Makoy preview Makada Liba, Makoy Jana Liba, Makoy Pashapiriga, Tamiba, Adum Campusing on the ground to Gara Paise, Masi, Baraki Sangvidana, Baraki Lenga Kalwan and Suyaruidaba, Sanada Pataba Amane, Madu the Gomel of Indiana, Yan Begidamaka Madugi, Manalam to Gomel of India. Number 2, Lebaki security da, Myanmar on the Giatopa Lebak, foreign country, the game of the infiltrated Tropa, Sankalapa, Shida, Barat Sarkan was in the Divikarino. Adumba Myanmar Sangpa. Kulai Pebble Alukea, Indiagi 12 the Indiagi territory, the Syriana, Kanga powder, Gomel Indiana, Madu Kangan, the Losan of Honor is a Kari in Ibase, Manipur Miam, Hungary, Wafamne, Kanging Eva. How do you powder, Gomel Indiana, Toriba, Tabasikaino? The Bishop Game Sanabasi, Tankang, Kanasanakre, Kangup Amaka, Kangup Kananba, Kangup Kananba, Amungna. Kangup Mapung, Kangup, my major community of my take, Kangup, state forcing the Kulai Pebble, losing the Toner Kanahana, pay encounter Gitrama Matam Sang Sanagiba, Garantari Awata, Mika Halaga, Mi Kam Hananba, Sumatok, Amatok to Lakram. Same community Merkabo.
state force versus akhoi underground or keno isi nauk singa tawdana sumba gomelo meda mihat mi pun tro mi si mina lamdam sum thola la isi sahi yame manipur na bharat tillaba matungda akhoi gi sahi ayamba sarukti india na manipur gi apun masaktam thugaina hona bada manipur miyam na yaning da bi khongjang changkin ba madugi penda phongdokpa madugi akhoi gi khongchat kya chatpa masugumba manipur gi apun masaktam kain biginu haina manipur gi miyam pirakpa memorandum je bharat sarkar gi office am thambam dare mon kalleba Sigumba gomelo menda leplaitena sanariba adugumba thawong tokin mayam do madugi mayokta manipur gi miyam lepli habedo madu amakasu yana sengna khangan nabagi damakta koina chahi khuding gi leptana the great zone uprising unity day asi akoi sinjarebani handaki wakhalon su madumakne koi mapung oibse Amaromda Observation Committee ki Vice Chairman Joy Chandra Konthawjamna phongdokibada hauzik oriba Manipur gi fibam asida India lengakna chathariba thawung asi pende Myanmar dagi lakpa narco terrorist na tamthiba mihat mipun chatharaklaba fawbada karishu na chungdana leithokpasi pende aikhoi khudimak mikupna humsingna leishi haiki Foreigners singduna kuling ba leibak ama sengbe haibase aikoi sungya yabung amoy foreigner na kuling ba leibak ama sengbe hairagadi makoi gi Myanmar da natraga makoi gi Mizoram da chalaga kuling ba leibak adu semu Manipur di madu sem sungya yaro haibase aikoi miyam da thamjage aduga hairiba achigum laba thabak thorom sing aside sida aikoi India government na masi khangna khanna yengaga leiba haibadi kanana kari gi damakta hawraglibno ngasi gi nongmai kapiba mi haliba mai thariba se kari gi damakta hawraglibno haibdo India government masi chap chana khangeba chap chana khangna tumin leison ba haibse masi India government gi adugun loba wakhalun ase aikoi tasengna yabung amde maram aduna India government na chap chaba miyengda aikoi punna yengminaraga athubu matamda hairiba warwation ase porangna hona biu haibse aikoi apul tawjari aduga ngasi gi Manipur da hauji lahan marak sida lamfan marak sida isla aikoi isil inau haibadi aikoi gi lamfan marak sida leigi draba amadi imung manung khaibung tawna khainari ngai tanja asida sida aikoi gi government gi aikoi gi aduguna governor na lusingba tem amagi peace committee ama semba haibase masi maram chadi haibo wafum aduni maram di kari gino haibo matamda ngasi aikoi Manipur gi apun ba saktang gaibu yaroina farja mayam na ngaeba aduga Manipur gi apun gi saktam thugaina na ba koki militant singa nomai kapeba hairiba tanja asida sida aikoi tasengna Peace Committee haina semjale Peace Committee sida imhaibel ahallaman ozame am semjale imhaibel ahallaman ozame am se tasena ngasigi Manipur gi people na hairiba missing ase attack tawragadi masigi daita kanana lawduino Ngasi Prime Minister Narendra Modi na pukning gi wa man ki wat ngang bataning dre haina Kaching Kaithal da miyam na radio mai thabaga loinana miyam gi wakat tabi da ba Narendra Modi gi pukning gi wa aikoi taning de kuki militant sing gi su khudak ta hando u aikoi lan pamde aikoi santi pami haiba kholaw kaya lauduna khongjang changsin kre khongjang aduda saruk yakhibi sero makha lekai de ge maibam bityarani leima Kaubi kuki militant sing na mayum makai mai thadok pikibadagi lan generaktuna Kaching da laiba relief game amada changjafam lauduna lairibi amana hai kuki militant sing na micham miyam hatpiba amadi yum kai mai thabi bagi thawong chatharakpa tha ama makai helakle kuki militant singa micham miyam ga soknariba lal asida yum kai mai thabi khraba aikhoi hosi kadai da lairu gadawri asigumba kaya asina maram oiraga kuki militant singa chatnariba su handou Manipur da tangdu leitaba purau micham miyam ge punsi amasung lanthum kallu haibana chingba kholaw kaya lauraba fawbada Prime Minister Narendra Modi na wahai ama fawa haidana tumina laisinbagi thawong asi sukya yaningde miyam ge wakat tabi draga mahaki pukning gi wa aikhoina tafam sukthok thokte haina su phongdokhi tha ama
हेन इरांग जथरा अबसिदा ngasi bogda akoi gi damakta prime minister na awaba karimba ubidaba akoi gi awaba simagi nakong da tabi daba tobi daba thabak mayam je akoi sengna yam penja de akoi hoji kadai lai doino lan songnari ba je sengna haibada akoi micham ga gi fly pai ba jingani songnari ba lan je ado hoji pogda so handok piyo adu to piyo na koi mayam wakat kat liba mayam si akoi ngasi bogda prime minister gi manara ta ba laite akoi kamaina lai dorino aduna mana man ki bat haiba wa se akoi sukta ta ning dre akoi gi nakong chida masak pa uning dre akoi Kuki National Organization amadi SS Haukip ani ge mathakta lengak asina kari ge action lokhatribano haina MPCC ge working president Wangkhem de Babratana phongdokre wafam asi UKLF ke chief amana phongdokibada BJP lengak lakna ba honnabada makhoina mateng chawna pangki hariba wafam adu aran bani haina BJP Manipur Pradesh ke spokesperson Elangam Johnson na ngarang phongdokiba adu ge matangda Congress Wavan ge conference hall da pangthokiba paumi singa unaba amada phongdokibani Mahakna makha taraduna lamdam asida BJP lengak lakna ba honnaba matamda UKLF na chawna mateng pangki haina SS Haukip na thadorapa video footage amana mayek sengna pali masibakna BJP na lengak pairaba matamda Kuki MLA tarana makoi gi oiba tongan by administration ama pinaba demand torokpani masida aranba wafam ni haina phongdokpa tarabadi Kuki National Organization amadi SS Haukip ani gi mathakta lengak asina kari gi action lokhatribano haiba wahang lengak ki mafam da hanglakhi Amaromda Hozik Manipur gi oriba achoba irang asida Assam gi Chief Minister Hemanta Biswa na laktuna yengsinba thagan ingai ni adumapu Manipur gi irang asida mahakna kari maram gi yausilakli bano Kuki militants ki leader oriba organization gi leader singa Hemanta Biswa ga kari karamba wari shanaki balai haibasisu miyamda mayek sengna khanghalu loinana haukiba ingso lising ani ga shubna nipan ge August changkun gani thoida Kuki militants organization taraga mapan ga Bharat lengak amadi Manipur lengak anina ina kiba agreement adugi matangda wafam kayasu phongdokhi BJP na election da mateng pangu akoina sarkar pairabadi na khoige political solution ama pigani haibadu dagi akoina separate administration ama tanbani haina SS Haukip ki video footage ado mayam na pambiru se khoide pizage hojika oina de mayam am phangamani na khalle ba aduna akoi kaido maida Lebak ki kaina na ba mang na ba kayumba to mum talite matang sida lebak thibne BJP ki wangang loi anina aramba mong da policy puthong na ba hot pase Manipur ka sam na lebak thiba amuk ta han thok triba mong da sarang na ba violence mai ma thoi bisida rajniti ki hundo hunjin to bugi mong da leibse lebak thibne na koina thamjari aduga BJP ki MLA tarana vote karabu matungda Manipur ge separate state or separate administration ama view wena demand da use masina dumta SS UKLF chairman na mayam mohchila haide ba ekoi da vote kahan na ba honau koi noi kahal de political solution pige hai ge duni aduna MLA sin su makoi vote kahal ba mi sin ge voice de lorga separate administration ama tan ba oigani hai se ekoi na thamjari ne Sri Hemanta Biswa Sharma Assam ki Chief Minister oina Manipuri government ki thabak thawong da yauri basi kari capacity dano magi mathau si as a Chief Minister of Assam moina hairi neda ki chairman oina lakni neda ki chairman si di political platform ne wai ra inter political oiba matter da moi ke BJP ki party amasang ally ki manu da relation ki matang da di ma hida visit taroga platform se wari sabi ani adu dina da magi Guwahati da magonda extra constitutional power yaw brava Sri Hemanta Biswa mathakta aikoi gi sugi Manipur gi Kuki militants ge leadership political leadership kauraga mamang ge last week ta Sri Hemanta Biswa Sharma Guwahati da wa ta na base hana gi khangna ba yana ba ma leitragadi kari wa ta na doino mane kari khange buji katana thoi bi matang da khangphom kari thoke information general information da tana mana kauraga wari sari bise manung da aron budo Badu lay banane yana bama lay budu ki continuation na temjan na ba oigane ba aduna Hemanta Biswa Sharma na law na wari saba ki hak amata layte ba
Indo Myanmar ngamkhai mayata pushena bahonaramba lupa crore amaromgi setnaba fi truck load ama asengma mapu thoraktabadagi ngasi miyamna Thobal district ki Yaripo police station gi manung channa leiba khoiro mathak lekai handpump makhongda mai thaduna manghankhre truck amadi miyoi ahumbuna matungda tawdana ba wakal taminaraga thadokre hairi Thazaba yaba mafamdagi fangba pauda lupa crore amaromgi oigadaba setnaba fanek lungri manba firol sing plastic bora mayom chani adu ngarang tang taraga tareta Yaripo kasong kulen lambida tata truck LP6 chaka registration number MN076 2564 da Indo Myanmar ngamkhai mayada pushana bahotnabada ayuk pung taraga mathoi makhai rom tabada Yaripo khoirom mathak lekai handpump makhongda check tawduna leiba maira paibising amasung kulgi volunteer sing na fabani amadi waroishin purakpa ngamdabadagi ahing ama lekai adugi maira paibisingna sangduna thamlakhibani hairi Tata truck adubu thaurakliba driver owner nisu haiba Yaripok haitroi pokpidagi MD Riyaz Saha chahi kungatare apokpa MD Hishamuddin feesing adubu purakpani haiba Yaripok ke crudagi thangjam romen chahi nimfuga mapan apokpa laikhidraba TH Tomba amasung longjam Premjit Sarubi chahi kuntraga taret apokpa laikhidraba El Mongol Chawga loinana Yaripok maikaigi clubs maira paibi sing gram panchayat amadi jila parisad ki mehut sing yauna miyam gi oiba mifam ama pangthoktuna Polam sing adugi aseng mamapu thorak na bang ngasi ayu pung mapan faw matam thaduna laikibani adumapu ngasi ayu pung mapan faw aseng mamapu thorak tabadagi Yaripo ki leikai khul kayagi maira paibi lup sing yauna miyamna mai thadokuna manghan kibani hairi khoirom mathak ki maira paibi luchingbi amana phongdora kibada ngarang ayu pung taragama thoirom tabada Yaripo kasom khulen lambida gari sing check tawduna leiringaida Yaripo lomdagi chingnaningai oiba mawongda tata truck LP ama thauduna lakhi maduda mayamna khamduna check tawrubada bora mayom mayam ama yarombadagi fazanduna maira paibisingna ahing ama sangduna thamki ngasi ayu fawbada mapu asengba thorak tabadagi khul kayagi maira paibising yauna miyamna feesing mai thaduna manghan kibani haiki je ta koi tang tara tre tha taruk sidaida sigi koi Yaipok tagina ka som ta balambi sidaida koi yam chingna ningai ba mawongda tata LP tata ama lae lakpasida koi maira paibi mayam adagi silina nupa koi mayam si loina chorok sida adum ngahan lan he hobadagi koi se siek torga lakpaneba lakpasida moi jingarang si yam chingna ningai ba mawongda lakpadagi koi na siek si tawbada koi gi bora mayom phi oina koi na singnabadagi karai da pubono kanagino habju koi masa khangdre mapu su makhang moina haide karai da thagadabano habju moina khangdre bidre aduna mapu su masa khangdrabani na koi singnan ngai obadagi koi Yaipok apun bar maira paibi mayam na koi Manipur da tholiba kangluki irang marak sida maitai sing khundariba mafam singda kwa manada hu yansinduna slow poisoning tawduna hatna ba honare haina mi painari ngai cherak sida kwa mana amadi hidak managi polam sing puduna lakpa matei manau moirang khunaugi miyamna faraba matung mai thaduna manghankhre faraba miyo singdudi film ongbi Priya Devi amadi mahaki mapuroiba film na naw moirang yumkhaiba mayai lekai wa number 7 dagini Makoi anina Activa amadi e-rickshaw amada kwakta wa number 9 dagi kwa mana polang amaga tangkai amadi sajan packet amadi hidak managi potlam sing punna lishing marifu romgi pot sing kwakta dagi moirang khunau tabalambida makoina tonglakpa Activa amadi e-rickshaw amada puduna lakpada nungthil pu mariga makhai rom tabada moirang khunau sangai ethnic park hek lanthokpaga moirang khunau kunjingda moirang khunau mayai makha amadi maning lekai gi ima ibel singna lambida thatuna thiba humbada potlam sing adu fabangam kibani faraba potlam sing adu puk taruk lom tabada paumi singi mamangda kudakta mai thaduna manganki mai thaba aduda saruk yakibi ima amana phongdorakibada kanglop ki irang leiringai maraksida kwa manada hidak chaire haina kanna mi paiba poknaringai jerak asida kwa mana lalonba lepikho miyamgi ihau asida sokatpiu haiki Prajana yadaba laibaki iho isusida miyamna yadaba por black kabar tawba singche kwa mana mai thajaduna hauji awa ana nangdana lan maraksida tawba sida moigi chendong khara phangnabagi damak moina tawba sigi akhoi imai ben mayam thoksaraga somai tawdana gari mayam thappa khotpadagi tawbadagi somai tawdana akhoi na poche phangjabadagi mai thajabani tungda amu hana sigoma thabakse tawbidana ba akhoi imai ben singna yantana mafam da laiba isa singna su yanta biyo haina haijari
Manipur thokliba kanglupki irangna maram oiraga lanjenarakduna Thobal district leba Thopam High School amadi Wangjing Kodompokpi Sports Complex cha hangba relief camp ta changjafam lauduna leriba pikliba mahairoi singna Bharat ki Prime Minister Narendra Modi da postcard ki khuthangda Manipur da santi hanjilhanbiyu lairik tamba fanghanbiyu haijakre Mitei Heritage Society Delhi ga Thobal ge relief volunteer singa khutsam naraga postural campaign to Prime Minister of India hotopagi saruka moina pangthokibani atai district ki relief camp ta su chathakigani hairi mahairoi nupi macha amana PM Narendra Modi gi pukning chingsiladuna nungsiraba pupu Prime Minister Kanglup ki irang da makoi gi mayum makai lairik loina mai thadopikre irang asi fahan biduna makoi bu lairik tamba fanghanbiu haijake Nushijaraba pupu Prime Minister Manipur da Kanglup ki irangna akoi yum amadi lairik maina chakibana akoi lairik tamba fangdre aduna Kanglup ki irang asi lefanbiro akoi lairik tamba fanghanbiro Kanglup ki irang sina akoi lanjenare imanaba maru mapang su kainare akoi lairik tamningi nushiraba Prime Minister anta yengsinmu lakli Dear Prime Minister, please take us back home. Please stop this communal war. We want to go back home. We miss our friends. We miss our home. Please. Mahairoi nupa macha amana PM Modi gi pukning chingsiladuna nungsiraba pupu Prime Minister Kanglup ki irang da lanjenaduna leire lairik su tamba fangdre imanaba maru mapang loina kainare Manipur da hanagum santi hanjilhanduna lairik tamba fanghanbiu amadi maru mapang sing punba fanghanbiu haijaki Dear respected Prime Minister, I am Isparani from Mori. In Manipur, there is a crisis happened between Meitei and Turkish. Many people are dying, crying, burning, and now we are in depression mode, especially students, pregnancy women, and widowers. So I therefore, in order to keep ourselves in safety place, we are staying at relief camp Wangkhem Kodompokpi. So my question is, how long we are going to stay at relief camp? So I therefore requested you to solve our issue. I will be very much grateful and thankful to you forever and forever. From my bum Pusparni Janu, BSc first semester, Mori 1 number 7, relief camp Wangkhem Kodompokpi. Pabung, ako si Mori dagi lunch na relief camp Wangkhem ki sport complex da laiwa nasa singni. ꯑꯩꯈꯣꯏꯅ ꯃꯣꯔꯦꯗ ꯂꯥꯟ ꯆꯠꯂꯛꯄ ꯃꯇꯝꯗ ꯀꯨꯀꯤꯅ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯗ ꯂꯥꯟ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯈꯪꯍꯧꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯏꯁꯥꯗ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯑꯃꯇꯁꯨ ꯇꯧꯖꯍꯧꯗꯦ ꯑꯗꯨꯅ ꯏꯁꯥꯗ ꯀꯩꯝꯇ ꯌꯥꯎꯗꯅ ꯏꯁꯥ ꯂꯥꯛꯏ ꯑꯗꯨꯅ ꯃꯣꯏꯅ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯗ ꯂꯥꯟ ꯍꯧꯔꯛꯄꯁꯦ ꯑꯩꯈꯣꯏꯒ ꯃꯣꯏꯒ ꯌꯦꯛꯅꯕꯁꯨ ꯂꯩꯇꯦ ꯈꯟꯅꯈꯤꯕꯁꯨ ꯂꯩꯇꯦ ꯃꯣꯏꯅ ꯀꯝꯃꯨꯅꯦꯜꯒꯤ ꯏꯔꯥꯡ ꯆꯨꯔꯆꯥꯟꯄꯨꯔꯗ ꯍꯧꯔꯦ ꯍꯥꯏꯗꯅ ꯃꯣꯔꯦꯗ ꯍꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯗ ꯍꯧꯔꯛꯄꯅꯤꯀꯣ ꯃꯁꯤꯅ ꯑꯩꯈꯣꯏ ꯁꯥꯇ꯭ꯔꯗ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯊꯣꯛꯍꯜꯂꯤ ꯑꯩꯈꯣꯏꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯆꯪꯒꯗꯕ ꯄꯨꯟꯁꯤꯒꯤ ꯇꯨꯡꯗ ꯆꯪꯒꯗꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯀꯌꯥ ꯑꯃ ꯂꯩꯍꯧꯔꯤ ꯁꯤ ꯑꯩꯈꯣꯏꯗ ꯑꯝꯇ ꯌꯥꯎꯔꯛꯄꯁꯨ ꯅꯠꯇꯦ ꯑꯗꯨꯅ Pabungna achum arando thidokpiraga action je fatana lokhatpiyu Manipurda pera oigara Assam rifle oigara thadarakona kana roi achum aran fazana CBI da sinaraga achum aran thidokpiyu adu Thangmaibangi MLA KH Joy Kishan gi meeting makhada thau round relief camp hangdoktuna lairi Thangmaiban United Club ke President Pratap Leshang Themna ELITETV ga akhanana unaba amada mahakna hai May 3 dagi Churachandpur dagi haurakiba Kanglup ani gi irang asida lanjenaduna Moirang Khunau gi relief camp ta leiramba miyoi 34 thau ground da puraktuna thamli Jinga tainaba khunsingda leiriba miyoi singidamak Thangmaiban United Club nasu matam pumbada mateng pangna basem sari haiki Relief camp da leibado ana ek yorokpa awana tarapma matamda akhoi rimsa satpa adiki khudong sa no mayam mayok narakpa mi yamana maram oirakanda atopa relief tasu awaba nangakpa adu khara da orsu ko ngana haidana Thangmaiban United Club na city mayon sida thamagadi akoina doctor kaurasu adagi rimsa salasu adu mayam do khara ko ngamgadra khandana akoina hangjabani aduna music pogda mi club no 74 akhoi relief camp su leire adu mkhoi gi awar apasing kari nungai taba khotaba angangsing hojik lairik pi naba honari amsung ming sanong khopam haidi hojik 10 pass over 12 pass over yauri simayam je akoina chelaga Thangmaiban United Club ki members sing akoi women wing sing akoina kan hona jarakanda madu mayam jigi damakta kharada oriba swimming ba thunna ba hona jabani aduna akoina loina bak pelhan badinga moy adu doctor gi facilities mayam ama akoi kauraga akoi tauri DC na mating pangbiri honorable MLA na mating pangbiri
lakpiriba lekai lekai gi mera pai bising adung club mayamna angam puthokna mateng pang kanda mayum makai leitaduna phi khak selaga lakpiba paisa amta yawdro mayam ji karada oibasu kokna boi honajari Amaromda Torbung Waikuruk-tagi mafam asida lanjenaduna lairibi ningthauzam ahongbina fongdorakpada matam asuk kuiraba fawba Manipur government na karigumba thabak amata laukhalaktaba asi yamna pende mahakna makha taruduna makoibu relief camp asida kayam kuina leigani amadi maitei praja mayamna mateng panglibashi kayam kuina pangani haiki suk yamna awabje India sarkar ubidrisina karigino karinta wa haibide mudina hujba wa am haibide karigino moina koibu कोई मणिपुर से मन उचित पीदरी बरा मी याम दे न मोने थवई बिदा बरा असि जो याम न पेन दे मुदी की मथक तसु याम पेन दे बिरेन की मथक तसु पेन दे बिरेन सु कई दौ लई मान वाम त हाइदबा असुक याम न वारबा प्रजा कोई वारे चाइ सु मयाम जी का कांगोंग चाइरे याम वारे असिदे न वाब लई जदे इंग तमना चिंगमी मरक तो जर को जो कोई नुंगाय न इंग तमना सुरग नोमगा चारगा खोया तो सिन लई जर मने उजी दी कांगोंग चाइरे इयुम कई कांगोंग चाइरे पुंगलोई लोरे सि जयन ब करिसु लईत्रे इसा ngak tangai yun ngak tangai ko asi isa isu larik taman ba kaido bujo karino isa isu chemaga mi oirga ko je harok te lejer ko ju isa isu jing je chemaga mi oi doi ni ko aina khan asa chaung na lejeram ba je buji poki na kang khong cha hele pungloi loi bire asini iman pen da Amaromda Torbung Bangladagi handak haidokiba class 10 amadi class 12 ke exam da pass tawrakhrabi longjam laki pyari amadi longjam Chandra Kalana fongdorakpada makoibu relief camp asida leiraga makoigi pandam fangadra makoibu kanana lairik tamnabagi mateng pangbigani haike makoina makha tarakpada Manipur government na athuba matamda makoibu lairik tamnaba sinbiu haina su fongdokhe Megi tang ahumdagi haugi beirang duda yumai thagi badagi morang khunau relief camp da lejarambani adudagi thangmai ban United Club na sinba thau ground da laksabani sida lakpai maram je ko ko se agi larik tambagi facility je khara hena phangadra in silaksabani tawjare do makha tab je Manipur government na aigi damakta haidi koi mayam chatra victim mayam lerigi damakta kai do bidoino lan hobro misida morang khunau relief camp da lejarambani do ani suba sida thar ground je thamai bangi thar ground je la kan sida ai je lai ma 10 pass to jire do lai ma kha tam tani si India government ko Manipur government na ko relief camp da riba student yam ji sida victim of student jira khara ana ba khudong sab khar bi din hai jani haji Department of Nephrology, RIMS, amadi Ophthalmology, Jenims, anina punna sinduna nomagi oiba free health camp amang asi Kangabok Higher Secondary School gi relief camp ta pangthokre camp aduda maru oina tongan mafam dagi lanjenarak singi oina kharada oirabasu mateng pangnaba pandam da pangthokibani free health camp aduda mioi kaya lemna laying bata natana hidak langthak kaya su lemna mateng pangki loinana chana thaknaba polam kaya su tengbangki Paugi Marathana atenba break ama lominasi. Lana Thoram Malem Taibang Panasida, Ekoi Kwagi Irakta Tinjaramba, Laishram Bankim Chandra, Atopamaming, Abung, Mathaina, Maginung Sijaraba, Imumanong Sagaina Day Amadi, Maruk Mapang Kwai Pumna Mapu Thadok Lamnaga. Haukiba Chaychet Tara Hundoi Thataru, Kumjarising Aniga Kunbu Hundoi. Kumja ingagi kunga mangani panba leiba pokpa numita Khamen Loki aigezang kunda thokiba laibak thiba thaudokta taibang chengjen loireduna tengban ba mapugi leikolda leirang leinam oina tinkhre lakliba chaychet taramapan thataruk kumja lising aniga kunga humdoi kumja ingengi nongmapan ba ningthauka ba numita mangani leihun tamjaraga lakliba chaychet kunga manga thataruk kumja lising aniga kunga humdoi Kumja ingen gitaret ni panba nomaizing numita lana thorom thokle numit asida leikhi drabagi thawaina tengban ba mapugi leikolda ingna chikna leijarunaba angamba kharadang langjaduna taibang mapugi ngaklo khada sidaba mapugi mingkhai rolga loinena katjagadori Thoromasida ahan laman ima iben maruk mapang amadi iche ichal CSO sing club sing amadi lamdam sigi ima loop sing pumnamakna matam chana lengbirakuna sidaba mapugi mingkhai rol tambiranaba Elite TV gi khothang da pausem jari
Lana Thoramasi imungi phibam namaram oiduna imung manung neta club amadi khulon irona balaikai sing CSO sing club sing amadi lamdam sigi imalup singalunina pangthok jaragani pauzen jariba imung manung amadi neta Thoram mafam Kangla Sangom Sang Awang Lekai Community Hall Imphal East phone number 7000259973 amadi 9366576106. Nogalaga mo ulak thagre ba moina Yai mo koy khanaro si sainaro si marala idra bandi ki mayum thabiro si public ta tanero si yum mai chak to lai yu ching che now the question is hayeng makhoi si sumana sum relief camp ta lai gadra lai roidra ajum da han gadra san thangna no bu sa lai ba sing si da sangan da na thing ba ba si magi pandam amadi oiraga su masi da terrorism gi thawung ne na khali masi India government na amadi Manipur government amtang control to biyo yam thubada adu gadi Manipur de santi han hanjani lari amta tamdre aduna niechu loi thunjan bikre aduna yumda relief camp ta leiba mobile paijara leiba singsina ojana ka rungtang tharak targa su net ki mating lawraga akhuni yengdoine ba micham praja me amagi yummai thabiba laifam leitadana relief camp ta wana leiba me amasi yengbada ai isada hakthengna na thokpa dongna yamna nungaitaba phauche club aduga organization jing maira paidi mayam jing ya hojikti khusam na ba matam oire pulap apun bana joy oi habido hojing matang asi oire haiba wafam je thamjani khana ke lodi ko khulai bai ma sen nam khana biu public ta khoi mayon jalo si public po khoi na kanji Admission open R&T Institute and Aviation Academy ki lakatori session 2023-24 ke admission Hausare Institute as the Ministry of Corporate Affairs Government of India well recognized Tauraba amati 5-year service complete oiraba Manipur da amatangairaba Air Hostess Training Institute amani class 12 pass Tauraba Mahairoi Singna tungi afaba career amati aviation industry da changningba singna ming chanbiba yaragani male and female punna apply toba yaraba 10 to 15 years flying experience lairaba trainer singna train tauriba 100 plus students placement pikraba institute asida tongan ba course sing khudong chaba lecture course sing adudi international air hostess training airport operation and staff training ground handling loina soft skill career counseling interview skill spoken English and Hindi grooming guest lecturer session resume making mock interview service classes first aid interview preparation Zumba class swimming class amati airport visits institute asiki staff single loinana placement assistance ki damag Imphal amati atopa state sing da su khudong chaba pizari khudong chaba sing asiki damag 12 standard loiraba students singna institute asida lakpiduna akupa marol tanabiu amati online inquiry ki damag contact number asida call tawbiduna tanabiu 7005970470 natraga 8132092225 SS Career Solution na chahi tara hena khunai sida leiriba naharol singbu achumba sinfam ama khangjana bagi khudong chaba du mapung fana pina bagi damak specialized oiraba team kaya semdona angang singbu nauringai dagi khoiga chana ba sinfam gi maramda singna mari makhong taktuna afaba khunai ama oirakna ba hona duna ngasi fawbalak Career Solution amagi chap chana guidance thi ba haibasi arriba dinate adubu iborgedi thoina nungsa thiningai oitre SS Career Solution na akaknaba plan amadi expertise singa putsinduna satra khaknatana community level dagi hauraga adom gi khwaidagi chanaba sinfam adu mai pakna chatnanaba same sagani aikhoigi mamal yamlaba naha singbu tungge chuwa lambel amada lamjing haurasi SS Career Solution na piriba khudong chaba singasi khopna khanta haurasi
Admission open Central Academy Khabam Sumraithong Manipur leiba CBSE da affiliate toba khwaidagi phaba school singi manungda ama oiriba Central Academy Khabam Sumraithong Mantripurki Kumsi Sahigi Class 9 gi akaknaba sit khara amasung Class 11 Science Arts ani asigi mingjanba hojare School asi yamna mayon chumna fagalakliba National Thaki award kaya puthokliba makal makha kaya gi state and national level competition da gold medalist amadi prize winner puthokliba school ni leibaki awabada saruk yaba oina Class 9 gi di admission fee amasung tuition fee lodana lemna mingjanjagani Class 11 gi oina AISSE 2023 amadi ISSLCE 2023 da 90 PC amasung masigi mathak Pangba angang singi damak admission tuition fee lodabatan natana textbook su lemna pizagani smart class ka loinana angang singna lairik pagadaba matamda tuition chatpagi hainabi thadok hananaba strict oina class tawgani khangdriba fawba takpigani leibaki irangi awaba nangliba singidi aikhoina ngamjaba thakta mateng pangjagani class 11 gi admission fee lupalising manga loinana prospectus lupachani punna lupalising manga chani khaktani akopa morol gi damak school gi office ta tanabiu Breaking matungda taramnok chari makhataba pauta India da lairiba Myanmar macha refugees singna India gi tongan ba hiram singda khuting zindanaba amadi niyam ngakna chatnaba wafam thamkre Republic of the Union of Myanmar National Unity Government Ministry of Foreign Affairs na June kungamanga da thokiba order amada tongan ba June taraga manga da thokiba order amada tongan ba point manga ngakna chatnaba wafam pali Maru aina India ge territorial integrity kainaba karigumba hiram amatagi thabak tawroidabani karisu nattabada ithau natana ithau saduna India lenga ke political amadi administration da ko thingziloidabani Maru aina election campaign amadi kanglup anigi yetnaba amada khana chainabada yawroidabani masida shu natana drug amadi lamlake sa ucheki karbarda yawroidabani India gi tongan ba dharma gi oiba amadi samaj ki chatnabi matung ina chatuna laigadabani hariba wafam sing asi thuairabadi khwaidagi nakna laiba Myanmar gi parliamentarian amasung daitya lawba ngamba mida pau pibiu loinana makhoina ayada pan pirabadi Myanmar gi Ministry of Foreign Affairs ta pau phabiu haigri Hauzik oriba Manipur gi irang asina maram oiraga authority gi ayaba yaudana waki toki leiba yonba amadi sizinabada athingba thamkre Imphal East West amadi Thawal district ke district magistrate singna ngasi thokiba order singda hariba district sing asida waki toki leiba yonba amadi sizinabada athingba thamle hairi maru oina hariba potsak asi sizinaraga aranba toknga kaya sandokpana irang hena chawthoknaba amadi law and order ngapada ayetpa apanba kaya thoklakpadagi fireb asi CRP gi section 144 gi subsection 1 gi makada laurakpani hairi Hauzik thokliba kanglup ki irang asina mari leinana chatliba tha asigi haukiba tang tarukta Manipur gi tongan ba mafam singda awa ana taraba khudongthiba nanglaba miyoi singi mateng pangna ba thokiba Bishnupur police station gi manung channa leiba ningthau khongdagi naha ahum yumda hanjilakidre mari makhong khangnana leiraklaba miyoi adudi ningthau khong ward number 9 dagi maishna malemngan ba chahi kungani thoi apopa shana macha amadi leikai simaktadagi gurumayum Boni Sharma chahi kungani thoi apopa gunakanta Ward number 6 jage Pukrambam Avina Sai Kungani Thoi Apopa Thambal Sanani Makhoi ahum asi ngasi fawa hanjilaktaba asina makho ashwayangam yaukrabra haibagi chingnaba pokpana imung manunggi miyoi sing thawai wanare maram china makhoi bu thibada lamdam singi miyamna mateng pangbiu karigumba makhoi bu thengnabirabadi manak nokpa police station da pau pibiu haina apunba luf ningthau khonggi chairman Dr. IS Konthozamna miyamda appeal tarakli makhoina thokiba matamda malemngan bana amuba khungrau Higok machugi t-shirt amadi angoba machugi khungup tongki Bonina dark green gi half pant ama set ki Avinashna angama machugi t-shirt amadi amuba machugi half pant set ki hari ba miyoi sing asi thibada lamdam sigi miyamna mateng pangbiu hari Ngarang kokomina sinduna pangthokiba khutta maira paiduna human chain sembagi khongjang haureibi dasu pangthoki charakna mi lising ani rom na sarugya kiba khongjang aduda tongan ba kholaw kaya su lauki haureibi apunba lupna sinduna pangthokiba khongjang adu loiraba matungda achoba mifam ama pangthoktuna hauzik theknariba lan asida praja miyamna karamna mayong yagadage habagi matangda kupna khanakhi
Manipur thokliba irang asina maram oiraga Kakching district amadi Bishnupur district ki tongan mafam singdagi lanjelakpa miyamda changjafam piriba hianglam PHC na konba tongan mafam singda hangliba relief camp singda ngasi primary health center hianglam gi maikaidagi inmate singna sizinanaba potlam sing yauna sel gi tengbang pikraba relief camp sing adudi Lotus Club hianglam girls junior high school Wabagai high school Mateng Lamjau primary school Langmaidong high school amadi Elang Khangpokpida community hall da hangliba relief camp singni ngasi gi tengbang piba aduga mari leinana PHC hianglam gi MO in charge Dr. Elangbam Kiran na fongdorakpada Manipur da thogliba irang asina maram oiraga PHC hianglam na konba mafam singda hangliba relief camp singda changjafam lauduna leiriba miyamda mateng kharada oirabashu pangnabagi wakhalonda PHC asige staff singna masha gi thagi salary dagi angam ba senfam sing puthoknaduna ngasi gi shell yauna tengbang potlam sing asi pisabani miyamna amadi lenga ki thabak toriba singna shu angam mateng pibiduna awaba taraba miyamda mateng pangbiduna makhoi gi awaba da aikhoi shu saruk yaminasi haibaga loinana leiriba lenga asina shu kana hona biduna Manipur da amuk mahausagum ing tappa adu athubada hanjil hanbiyu haina appeal torakli yamna relief camp ta leiriba sing mayam sina thengnariba awana su yamna taraba mayam sida akhoi leiriba akhoi sarkar gi employee sing aduga leiriba akhoi mipum khudimagi side gi angama mateng khala tawraga akhoi leiriba khudong thiba sumba yamna akhoi tahidraba thoidraba thudusida mayang side gi angama khara mateng pangbiraga akhoi leiriba awaba si punna akhoi saruk yamina si haru wafam si akhoi side gi akhoi thangjage loina sugumba yamna nuai taba thodoksi yamna thuna loisanbiraga yamna shanti uba mong amda loisanbirakanda akhoi hena nungaiba adumba akhoi kanu du akhoi afabadu purapu election haina isogi mafamdasu akhoi kanu tawjage nijage haiba Handaki Furup Anigi Umkhanaba Asina Maram Oiraga Sugnu Assembly Constituency gi Manungchan Hunjinba Mafam Sing Maru Oina Charel Amasung Tangjeng Mangjingda Hangliba Relief Center Singda ngasi Wangjing Municipal Council Ward number 4 gi Manungchanba RDS Leirakta Leiba Chaningkombi Self Help Group Amasung Leikai Asigi Yumthong Khudimakna ngamjaba khaigat naraga chana thaknaba polam sing mateng pangkre Lekai aduda leiba YVA club ki maikai dagi su khaigatnaba aduda ngamba mateng pangki hairi mateng pangba aduda sarugya kibi self help group member Kaisam Ganga Rani na haikibada Furup anigi lal asina maram oiraga awaba tariba miyamda kharada oiraba shu mateng pangba oina ngasigi tengbang asi pibani mahakna hai handaki irang asidagi awaba tariba miyamgi damak tongan ba relief center sing hangdoknaba asida manung hunjinba mafam sing dasu relief center sing hangnari adubu miyamna khangnadabadagi asingumba manung hunjinba relief center singda mateng pangbagi changdi namli iraicha singna mateng pangbiba matamda manung hunjinba mafam singda hangba relief center singda shu mateng pangbiyu ngasi mateng pangjariba chiral makhale kai relief center sida kumbi esigi manung chanba tangjeng ahalup amasung chandol pokpigi awaba tariba miyam changjafam lauraga leiri aduga tangjeng mangjingi relief center asidana napatki awaba tariba ichol inaw sing leiri Makhoi khudong chadaba yamna mayoknari awatpagi awatpa ngaktani maruoina miyamna hidak langthak amadi nomagi tangai fadana changba potlam sing mateng pangbiyu lengakna shu awaba tariba khul sing asida tangai fadana laukhat pamthokpa thabok sing laukhat piyu haiki Chinga food singjamai chinga mathakta Proprietor oiba Laiton Jambir Land ki meeting makada Jane Sanasham Okram Jugindrona puna khutsam naduna hauzik Kanglup ki irang na maram oiraga Sugnu Kendra gi manung chanba serau da hangliba relief camp ta sel yauna chana thaknaba ensang napi kaya mateng pangkre makhata na shu Laiton Jam Anandi amadi Sanasham Kamala Devi anina su serau gi leiba relief camp ta lupa lising tara gi mateng su pikre hairi Kuki militants angna paktak na yum mai thabi kraba kumbi esigi manung chanba napat amasung tangjeng ahalup ki awaba tariba miyamna handaki chahi asidi low ubangamdana adumak leiradra haibagi mi paiba marakta relief center singda ningba kaina lehuri hauzik sugnu esigi manung chanba tangjeng
Mangzingda hangba relief center da changjafam lauraga leiriba napattage yumnam ojit maitaina paumi singda hai handaki lal asida kuki militant singna napat ki yum makai paktakna na mai thabikre nupi angang ahal singna kakching hianglam wabagaina chingba tongan tongan mamafam singda changjafam lauraga leikre nupana ha singna nakna na leiriba sugunu esigi manung chanba tangjeng mangzingda leiri aikoi di khulai paiba sunate supnatagi pokfam khungang asi nushibadagi khulasi ngaknaba leibani Hauzik napat asi kuki militant singna khudom chalaga leiri hek changlubada kuki singna nongmai hekta kapthorei aikoi di chahi amagi law uzaraga maduna hotnabagi upai oizabani hauzik oriba fibam asida aikoina napata changlaga law ubang ambagi upai leitre nahal dc bishnupurda miyamgi awaba asi yengsinbinaba wakatlure maduda dc ge maikaidagi jun 18 fawbada bsf company ani thamlaga ngakhallage haina thajabe pibirakhi Adubu ngasi fawbadi security force amata thabirakthri fibam asida kunja singde khul changbada akiba poknari haiki Manipur lengapu khamthengna waroba fongdokladuna mahakna makhatana hai me kunga taret ke ahingda kuke militant singna mai thabi khraba napat ki awaba taraba miyamgi damak ngasi ge lengak asina karigumba mateng amata pirakpa leitri law ubana senthok lambi ojari ba napat amasung tangjeng ahalupki miyamgi awaba si ubiraga lengakna athuba matamda upai ama sinbiduna aikhogi law ngamhanbiyo haiki Hujik tangjeng mangjing sunu kendrani adubo silaida laibiri ba khoi Manipur busen saraba phai kibingna khoi mateng ha pangbiyo na nurchari adubo loinana akhoi ngan haukiba ngasi nimi uni subada khoi disi khoi bisen budi chal unarure khoi mem haur ga chal unare disi na habike pose akhoi hujik akhoi yumai tha khal sang yengba yade chalubudan khoi lalo busin noi kap thore khoi chang ngamdre na khoi khoi state post ka thambiyo na khoi wakat jaru ne adubo disi na rak pose se post hujik sinba konadre BSF Badalen kano company ni kore tanging thang dapat thang ni tu kana koi tangtram matam thare tangtram ja hi ni simong da koi mayam sang ma yana ba arrange tawni lok sing ubi ana sin bigin ha du holi phang ngara nungdang phau da koi koi mi khara leiru da somni no ka thore ha da swadong koi ki militant sing na koi ki hen se bo lepri adana lebiri ba Manipur lebiri ba koi puksen chawra ba sing hai ta koi naron sing ai koi puksen chawra ba mi sing na Asa hai jaga si hek lagi makai de koi napa si hing bada khawara gani aduna maya me kai toge khambiraga ya gari masigi lari ba sing se amutang save to biraga di koi napa amsu tangjeng lari ba koi gi border area si da moi Rampur gi nangna lei koi khawkhung nangna lei ba jaga oi bina koi lei bada ngamdre sakana se mieng chungai changbidre aduna oksen charwa sing na su ketang mieng changbiraga masimatang mateng pangbiraga di hena nongai jagani aduga koi ne pamjabadi hujujik koi lan chelak ba mi sida bu awat pa kun pik thali awat pa khudi mak to leiba mayam da khoina simwala haibadi khoi sakti lejade adu buksen chawa sing mateng pambi do harang logjagani samai to dana le leba punsi sida Manipur sarkar na ngasi phawada napategi yumai thara sing khima mayam na kai lerigen hanna yengbiba khra watpa simak akhoi wakhan tan wajade adu Amaromda Charal Makha Lekai Relief Center da changjafam lauraga leiriba tangjeng ahaluptage chirom biramangol kauba chahi kungani thoiram suraba ahal amana fongdorakpada makhoishu hojik khulda changduna lausing unaba thorang tawningi hojiki fibam asidadi pak hek changba ngambage pangal leitre lengakna tangjeng ahalup chingyang da state security force matik chana thambiyu adu oirabadi khul changba ngamgani haiki Paugi Maraktana Tenba Bremamuk Lominasi Lanna Thoram Malem Taibang Palasida Aikoi Kwai Pumnamakka Luinaramba Yumnam Surjit Kumar Meitei Laishram Suresh Meitei Moirangthem Heman Meiteina Mapugi Sintha Loiraduna Aikoi Pumnamakpu Thadok Lamlaga Haukiba Chechat Tara Humdoi Taruk English Singaniga Kunga Humdoi Kumja Ingagi kunga mangani panba leibak pokpa numitta makhoigi thawaina mapugi leikolda leirangi leinam oina tinkre chatliba chaichat tarani pan taruk English singaniga kunga humdoi kumja ingagi kuntrani panba nongmaijing numitta mangani leihun tamjaraga chatliba chaichat kunga mari taruk English singaniga kunga humdoi kumja ingengi tarukni panba thangza numit asida lana thoram numit thokle Thoromasida ahalaman ima ibel marup mapang sagay natay ichilinao haumin kami narakpa ekoy nidi sakhang jahudraba kway tarana
matam chana lengbirakuna mapugi mingkhai tabiranaba amadi haikat leikat tamba yaubiranaba Elite TV ki khothangda pauzenjari ayuk pung nipan laigi thoram hoba ayuk pung mapan isai hoba pauzenjari bising yumnam ongbi tanobi leima Surjit Kumar ki loinabi Laishram ongbi ibem leima Suresh ki loinabi Moirangthem ongbi ngaubi leima Heman ki loinabi Oksu Ningthem Chakhul Community Hall Welcome you all to UNACO College, Kongman Imphal East, an exclusive co-educational college offering both BA and BAc courses. UNACO College will be affiliated to Manipur University, Kanchipur. First academic session will begin in July 2023. Hurry up! Registrations and admissions open for 2023-24 academic session. Diabetes ka loina na hinglibo sing tha amagi manungda fahanba ngamle. Khong hamba nungai tabasu numit manga nigi manungda fahanba ngamle. Piles haibadi nungsang nabasu chama da chama fahanba ngamle. Cholesterol wangba numit kunida normal oina lehenba ngamle. BP wangbasu tha amagi manungda normal da lehenba ngamle. Pumnamak natural oiba anoba hidak makal singna laying jabani. Hakchang da sokadaba side effect amata leite. Makatana hidak chabagi mathausu tararoi. Akopa moral gidamak ngasi maglengsin birau Diabetes Hospital, Jennings Road near Punjab National Bank, Porompat. Admission open. Manipur ki mapanda satrabasu yaraba best quality education ga loinana Saraswati Institute of Management and Paramedical Science pangai. Manipur University da affiliated toba Indian Nursing Council amadi Pharmacy Council of India na recognize tawraba college asida chaliba academic session asigi akagnaba sit masing gi admission hozare. Coursing adudi BSc Nursing, Diploma in Pharmacy, Bachelor of Pharmacy, BSc Forensic Science, BSc Radiology and Imaging Technology, BSc RIT, BSc Medical Laboratory Technology, BSc MLT, amadi BSc Operation Theatre Technology Operation, BSc OTT hariba coursing asigi scholarship ki kudong saba su pangbigani amadi meritorious students singi oiba tongan ba kudong saba mayam amalegani akopa moral gidama 9856575163 college address pangai opposite MPTC da lengbidaktuna ngasimak kudong saba silobiu. 40 years of trusted diagnostic service, Babina Diagnostics. Imphal East District ki oina Higher Secondary Examination 2023 da percentage masing khwaidagi wangna First Division da pass tauba Royal Academy of Science Wangkhem di kongbagi Class 11 Science 2023-24 da tamnaba admission process hauzare. Ahan by admission tauba satra chamada textbook lem na fanghangani loinana admission fees lupa 3,000 oigani. Bus amasung van service na chingbaga loinana hostel facility su leigani. Ako pamarol gidamag Royal Academy of Science ki Wangkhem office da lakpiu. Break matong da taram nokchari makataba pauda Khwaramban Kaital da lairiba Manipur gi nupis Kaital singi apunba Lukmai Selo Foundation asinduna ngasidagi Kaital yakai khongchet haukibaga loinana ngasi ayu Thobal Kaital fambi singna Kaital mamangda thoktuna khongjang changsinkre Kholau kaya marum sulau kre khongjang aduga mari lainana Kaital Lukmai Selo Foundation gi convener Asem Nirmalana haikibada hauzik Manipur da thokliba irang asiga mari lainana Kaital fambi khudimaki apunbagi oina convention ama famlagani Kuki singi separate administration thamnaba one agenda ama lairiba asigum maitei gishu one agenda ama lainaba wa khanagani hairaduna hauzik thokliba irang asida apunba nupi Kaital pumnamaki ama toiba kholawadu lauminarasi haiba pandamda
ngasidagi khongjang asi hojabani haiki Manipurda thokliba irang asida aikoi Assam Rifles pamdre haiba asimadi miyam humna khangnaraba wafamni irang asida Assam Rifles ka kuke militant singa manaraga Assam Rifles na kuke militant singda yamna chawna mateng pangsili haibagi khudam chawna urabanina Assam Rifles thamba pamdre khudaktagi Assam Rifles lothokadabani aikoi state force ta thazaba thamle haiki kari maram gi damak aikoi gi Manipur ngakliba icha singdagi khutlai lokhat kadoribano khutlai lokhat pa yaroi khutlai lokhat khraga aikoi loina siu hairibra haina hairaduna kaithel gi mama khudimakna icha singi support ta leigani haiki Sampai pelga kuki militan singa mana raga, aku ini lana sida kuki militan singi mateng pange, hai pakai kudam jauh na ura bani na Assam Rifle aku ini thamba pamdre, Assam Rifle kudat ta lokthok bigada bani, Assam Rifle se lokthok raga, aku ini state force na, aku ini damak ta lan, adum sokna hangani state force ta aku ini thaja balai re, Assam Rifle lokthok bigro, kari malam dagi aku ini angang singa kulai pai ga dori bno, yum da lai ba aku ini icha singa yum dagi kulai pai raga chen ga dori bno, malam di Assam Rifle ma aku ini duty फजना तौदबा मखोइगे अमोट पर लैबा मखोइगे ड्यूटी दा अरोन बा लैबदुना एखोइ इचा सिंग युम दा लैबा ngamdraga मखोइ बुलाई पाइरगा चेंगी बने करी मरम दगे एखोइ इचा सिंग दगे बुलाई लकत दोरि बनो लकत पयाते लकत लगदे एखोइ सिरो हाइब नाट्रो मयोक नगनी अदुना एखोइ लैरिबा इमा सिंग कथेन नुपि पुनमंगना इचा सिंग सपोर्ट लाई इचा सिंग लांदा एखोइ सु एखोइ ना मखोइ बु माइ पांगना बा एखोइ सु खोंजंग चंगसेलकनी लैबा के दमकता एखोइ सु नुपि कथेल पुनमंगना लाउरकनी अदुना हारिबा खोंजंग असिदा कथेल पुनमकी ओइबा अपुनबा कन्वेंशन नमा कोइ फमजगनी अदुगा मणिपुर की ओइबा होदिक एनआरसी चना हल्लो अदुगा अतोपा सु लौथो हल्लो सी हाइबा मयाम से मसीसिना कंसीडरेशन नंबर 1.2 दा लैरगा अपुनबा मणिपुर की ओइबा होदिक मकोइना सेपरेट ओइबा एडमिनिस्ट्रेशन थमनबा अदुगुंबा तो खाइबा मोइगी वन एजेंडा लैरिबसे अखोइ मैतै गिसु वन एजेंडा मा कोइ लैननबा अपुनबा कन्वेंशन नमा फमजगनी मदुगी खोंजंगदनी अहानबा खोंजंग अखोइना ngasi थौबाले लाक्चरी ngasi khongjang aduda saruk yaribi laishram sunivalana phongdorapada kuki gi MLA charana makhoi gi miyam gi damak chongthoktuna lepangam laga aikoi gi MLA yangkhai na di kari gi damak aikoi gi damak lepi bangam dribano haina hangladuna MLA yangkhai Manipur gi damak lepangam loidaba oirabadi miyam da sinabiro miyam na chapchana thengna jarage haiki North Eastern Trainee Association Neta Kangla Sangom Sangge Achangbo member Oiramba Laishram Bangkim Chandra Atopa Maming Abung Mathaina Haukiba Jun Taraga Humdoida Kamen Loke Aige Zang Khunda Thokiba Laibak Thiba Thodokta Ima Laiba Kidamak Thawaina Pontha Oikibada Association Asige Thomishing Nangasi Minute Ahum Tumina Laiduna Awaba Phongdokre Makhatana Laikhidrabagi Imung Manungi Awaba Dasu Thamoi Shokna Saruk Yari Haina Association Asina Thadorapa Cherol Amana Khangalagli ngasi Imphal East amasung West ki oina ngasi curfew ayuk ki pung manga dagi numidang wairam pung manga fawba curfew komthoki adumakpu kangpokpi gi oina di nungtil pung ahum fawba komthoki curfew komthok lingai manungda kaithel amadi dukan sing hangnaki miyamna chana thaknaba amadi atai nomagi changdaba yadraba polam sing curfew komthok lingai manungda laishinaki lambida mahausa gumgari chenaki Hayengsu Imphal East West amadi Bishnupur district ta ayuk pung manga dagi numidang wairam pung manga fawba curfew komthokre Tagyal Khongban Pauna Memorial Club and Library Imphal na Kuki terroristing na Hauzik Tampakta Khutlai Paidaba Micham Singda Chingdagi Nomai Kapsinduna Amadi Yum Kaikaya Mai Thaduna Chatharakliba Hingsana Maram Oiduna Lanjenaraktuna Fayengi Relief Camp ta Club Asina Konba area da Laiba Maira Paibi Singa Loinana Punna Ngamjaba Senfam Lupali Sing Nimfuga Taruk Mateng Pangkre Singjamai Waikom Lekai Awang Lerake Mera Paibi Singna ngasi numidang Iraipak asi kannabagidabak June 19 gi tholokta Thawaina Pontha Pikraba Thoba Thobi Singi mafamda Maira Katuna Ikai Khumnaba Utkre Ngarang Kokomi gi media makhada pangthokiba Maira Paiduna Human Chensembagi Khongjang aduda Sagolban Kendra gi MLA RK Imosu Sarugyaki loinana kholau kayasu lauki Manipur Manipur
ngasi Hyderabad asu mafam aduda leiriba mitai singra Manipurda kuki militant singra chathariba yaningdaba phongdopa amati Manipurda santipura u haiba dabi ga loinana wakat mifam chathakre wakat mifam asida tongan tongan ba warul iba play card kayasu sizinaki. Our Home Minister and our Prime Minister were busy doing election campaign in Karnataka entire day. हर संडे को आज के संडे को मन की बात होता है. That our respected Prime Minister talk about. Mumbai dasu ngarang mafam aduda leiriba maitai singna wakat mifam pangthokre wakat mifam aduda Manipur ge saknai rabi Bollywood actress Lin Laishram yauna atai mafam aduda leiba maitai kayasu sarugyakhe. आई है मदद मगर पूरी नहीं हुई है. 50 दिन फायर ngarang pangthokiba maira paiduna human chain semlaga changsin gi ba khongjang adu khongjom dasu pangthoke mafam adugi yamlaba miyamna saruk yakhibaga loinana kholaw kayasu laukhe amaromda samaram dasu yamlaba ima event kayana saruk yaduna khongjang changsin ki miyam sing aduna kholaw kayasu laukhe loshilakpada maruiba pausing amukana pizari Great June Uprising Unity Day gi thauram pangthokre. Prime Minister gi man ki wata Manipur gi wafam amata palaktabagi kakchingda khoishaunarba miyamna radio set kaya mai thakre. UKLF की wafam aran ba wafam ne hairagadi BJP na karigi action lokhatribano haina Congress Party na phongdokre. India da lariba Myanmar macha refugees singna tongan tongan ba chatna kanglon ngakna ba Myanmar lengakna khangalakre. Naron da purakpa fi amadi kwa mana tongan tongan mamafam singda mai thaduna manghankre. Tongan tongan ba district singda waki toki sizina pada athing bathamkre. Amadi Imphal West amasung Imphal East ta hayeng numidang waram pung manga faba curfew komthogli. Ngasigi oinadi ELITETV na sandokjari ba Manipuri pau matang swaida loijare meeting tabiri basingbu amukana krumjari.